Hello mayam ngasi deina mayam da akoigi hakchang da akoi tangai padana sang da yadraba supplement khara haijage supplement ji kaino ni akoigi gout na ba arthritis na ba khongku chikpa tang chikpa na ba khwaidagi hena maru oiba akoigi hakchang gi whole body si hakchang achauba arumba si akoigi saru sina akoigi purini ko adu saru ji ki cartilage ko khwaidagi hena phagat hangadaba akoigi ahambada akoigi Othocare juice ko Othocare juice ni akoi Othocare juice ni karikane haragadi uric acid lay basu phai khu khurai chik basu phai tang na basu phai aduga mathangda akoi bone health sarugi mapangkal kangkhatna ba bone health si akoi mipung kudi makta sabiyo aduga akoi sahi nipugi mathakta hena phai karino haragadi madi vitamin D3 yawi vitamin D3 yawana maram morakanda akoi na chaba thakpa khuding makta absorption ngamdabado akoi gi vitamin D3 ji yawba bone health sina absorption ngamaga ngambana maram oiraga akoi gi hakchangda aduki matikana hali aduga tang naba grease loisalakba uric acid na grease athokraga matung da saru ngota taknarakanda tang da nabado adu khwaidagi hena phaba Glucosamine plus kebada akogi phangbigani keba herbal health care center share tawbirau mayam ngahaging akoi thabuk chillaba matamunga kaithoga ngahaging biu akogi keba gi herbal akogi product singse ko aduna hakchang da pambiraga di ai skin da number thon jarake aduga phangphamna keba herbal health care center khurai lamrong thong mayam si haijaraga mayam loisanjarage bye.